Sports University Sanabagi lam Manipur Sarkarna Sports Ministry da Kusinna Kray Makoina Saba Howdabani Haina Chief Minister Okram Ibobina House the Tom Kray Cybercrime Tinganaba Akanaba Tim Siamduna Imphal West ki SP amasung atay makok thongba officers singna thabak paikat pahaure Amadi Manipur Sarkarna lambi thong phagatnaba ahen mamiyang sangli harabasu Imphal gi akoiba mafam kayada lambi phatabadagi miyamna khudongsadaba kaya mayoknari Pau Sandona Pizari Manipur Sports University ama sanana ba honabada Manipur Sarkarna darkar oiba lamsing Sports Ministry da khusinna khre matam amada hekta saba hoba yarabani Ministry na saba howdabagi wafam da ngaire haina Chief Minister Okram Ibobina ngasi house da thamkhre mana makhata na phongdokhibada University asigi sanabagi mafam khanbada state sarkar yaukide Ministry gi officials singna laklaga mafam khankhibani haina Chief Minister Okram Ibobina haike MLA Biswajan Hanglakpa Wahangi Pakumda Mahan Makata Haikibada Bharat ki Sana Konabada Manipurna Saurab Kudul Tamduna Lakli Haike Imphal West, Imphal East, Thaubal, Bisnupur Amadi, Ukrulgi, Sarukara Khandok Laga, Sports Ministry gi official sing Laktuna, Yanglaba Matungda, ISTV Kunogda, University Asi Saba Yagani Haina Khankibani, Masigi Matangda, Memorandum of Understanding Amasu Inakrabani Haike. Ngasi jatagi ba assembly mifam na tongan ba demand nipan gi lupa crore samapan nifu taruk henbege sanpam pass tokre demand sing asi khanabada opposition gi MLA I Ibohalbi MLA Karamsyam MLA Joy Kisan amasung MLA L Ibomsana demand manga da token cut amadi policy cut pukhat ke MLA I Ibohalbi na budget session asi pangthuk jingai da budget consultation toguna miyam gi mot laram labadi hena fagani haike MLA Joy Kisana IMCSC Corporation Ole Harabasu Corporation Amagi Matau Tauribra Kangmangam de Haike KS Chamkumana Minister Singh Office ta Famduna Tabak Tawirabadi MLA Singh Su Tabak Tawada Nungaigani Haike Opposition MLA Singh Pukalakiba Wafam Singh Sengdok Laduna Chief Minister Okram Ibobina Handak Yuhar Hava Asuna Secretariat Office among ata Tokiba Aduna Minister Singh Office Kara Hongdok Hongzin Tauri Minister Singna Mapana Salabasu Yariba Makai Office ta Pambiyo IMC gi Matang da Paladuna Mapung Paba Cooperation Ama Onjuna Area Sauktona ba Honabada Members Singna Matang Pangbiyo Haike State Health Society gi Staff Lobgi Advertisement Tokpada Aran Bakara Yaure Haibadu Chummi Adubu Kona Sumtolaba Matung de Advertisement Tokpani Haina Health Minister Pungza Thang Ton Singna Fongdokre MLA QH Joy Kisan na Pukalakiba calling attention amagi pakum oina Minister na wafamasi Fongdokibani Minister na State Health Society na tungan staff kara launana ba February tarukta advertisement toke Adubu Kauriba post karagi manungda qualification sana daba kara yauke madu kupna yenglaba matungda February nipanda nauna sumtolaba matung amuk toke Center gi scheme oibanina niyam lana tauba yadabana soidana ba honabani haike Hauzik asoba issue oriba cybercrime sataba thinganaba akhanaba team siamduna crime asida sianaba miusing faduna thigatnaba Imphal West ki SP amasung atai makok thongba officer singa thabak paikhat pa haure phone ge khuthangda bank account ki mari makong hanglapa sing miyamna thajabigenu haina Manipur gi Chief Secretary ona bakisona phongdokre Secretariat ta leiba mahaki office ka da pangthokpa pau ge mi from amada cybercrime asui internet ta photo thagatpa khaktana te Handak paisa laukthokibagi pau hengalakri masida cybercrime ga mari lenana awareness piba haure Imphal West ki SP na lusingba team siamduna thingana ba honare hana mi watpi khudongsa daba leramba amasung khusu khulai sing matiksa daba adu yangsinduna henna fagat hanna ba honare phone gi khuthangda bank account ki detail pirak na ba hairabadi miyamna thajabiganu ATM busing da su security thamlagani haike Amaromda Naga Student Federation na Naga Tabama from da Manipuri Gari Sangbada Achingba Tamlakiva Adu DGP Manipuna Nagalenge DGP ga Wari Sanare Loidana Kudaki Oiba Section Tarang Locally Haike Hojiki Hariba Nagalenge Student Federation meeting Lago Matamda Hojiki my frisking matter win and I frisking to Udu da Tanguma detail to Copa Labor Sumo pain reducing the Tijana Vina DGP na Dwaitona
Tijalan Haibane, Tijalaga, Adamaratuda, Karihani, Koyrom the Gisu, Kanoguma Kari, and Tobuya Makara, Toshi, Koi Kano. Kan to DGP na di ang kono di tawian di hai ada wa hoje ke specific instance le raga di koi koi SP lady kwa senapati or so na traga anywhere lady koi mi tharaga dum sumba traffic to kwa pan ba ko do movement to no koi to ngani da Paugi mifam ajuda Imphal West ki SP Dr. AK Zaljitna cybercrime sing chathariba asi atopa state singdagi oibana khudong sadaba khara mayuknari lesing ni taraga mari degi housing fawbada cybercrime gi case sama kuntra homdu leibigi manungda kuntra ga mari di mai pakna thizinduna senaba sing serak pihan krai masi police department ki oina mai pakpani miyamna bank account ka mari lena khudimak bank khaktada salaga tanabiyu phone tawrakpada thajabiganu haiki Aigi bank details kadong su hanjan advertisement su mayam torobani bank sing su tawani aduga Mumbai police na su yam toin tawni Delhi police na su tawani adu aikhoi gi Manipuri oina amuk su local channel sing gi khutang da ina mayam paw hana tarba ta diba punam ki sumna aina sargi supplement taw oina amuk su haijari isagi oiba confidential aduga isagi oiba individual details sing je kadong su mina hangak pada mobile phone ki khutang da computer ki khutang da hangko matam da suhai ma haibi gano madu fraud ne na adung khangbiu aduga bank na karigumba yamna adum bu darka oi targadi bank da lakpiu na adum haira dam ne adu bank da salaga face to face ngangna ba natana mobile phone ki khutang da kadong da su haibi gano Imphal gi karam ba lambi sing phatrabage maduna miyamna khudongsa daba kari mayok naribage amadi makoina kari pamlibage haibidugi matangda ISTV news na thijinduna lakpada sagolban tera lukram lerak asisu phatraba lambi ama oiramle Manipur Sarkar na lambi thong fagadaba ahenba mityeng sangli haina tattana miyam tinba mafam amadi media da phongdokpada natana assembly da phawba kyarak hana haigrabasu Imphal gi akoiba mafum kya da leiriba lambi kya fattabadagi miyamna chathok chasin tawbada chawna khudong chadaba kya ngasi su mayoknari Jingi manung hanjin ba mafam sing da laidiba lambi sing di lairadana National Highway Imphal Jiribam lambi dagi Didim Road ka samnariba Sagolban Tera Lukram lerak asigi lambi gi fibam su asuki matik fatre ISTV news na karam ba mafam sing da lambi fataba lairibage miyam na kari khudong chatba mayong naribage haina makhata na thizin bada lambi asi thengnarakibani lambi asida FCI amadi FCS ki cheng chini puba malgari kya masing khengdana no makangdana chali amaromda lambi asida mahiroi puba school van kya su leptana chali lambi asigi mafum kya da achoba port hole kya leibadagi miyamna chatpada khudong chadaba kya mayok nabata natana accident thokpa phawbu yaure lambi ge nakalda malpuba tata gari kya khamjinduna thamba amadi lambi fataba asina maram oiduna handak numit kharanigi mamangda gari amana atopa gari manga thengjinbagi thodok phawba leikre fibam sida Manipur Sarkar na chinda panghai da haibagi mahuta thabak oina paikhat piduna lambi asi atuba matam da samjinbiu haina mari lena basingi pungning singsilakle heavy vehicle adugi matik chatpa adu loina na koi haire lambi asi koi national highway anigi samnafam linking road oiba NH32 amasung NH150 anigi linking road oiba maramna lambi asi adugi matik hojikki matamda mi yam sille adu loina na akoigi khudong thiningai oiba adu ma lambi ama haibadu oire hojikki matamda akoigi mafam kaya da pothole kaya akoi leiba akoina mafam singsida adum uguma loina hangbiragani adu masi akoina pamjabadi masi athu matamda mari lenaba akoigi PW gi akoigi department aduga loina na akoigi transport ki aduga loina na akoigi mafam masida akoigi chengchak mayam thamba maramna akoigi PDS ki akoigi minister oibiriba akoigi honorable minister sing aduga loina local MLA na masi athu matamda akoigi lambi asi akoigi fully black topping tawbiba ngambidrabasu akoigi pothole leiribasing asidi athu matamda mention binabagi damakta akoigi mari leinabasingi mafamda koi nolbol loina na appeal tawjari Community ama khakta da yumpham oiduna Naga Student Federation na housing sangsilakliba khongjang asi athuba matamda handoktrabadi maitai Manipuri taba jaga singda Naga singi gari sangbada athingba thamlakloi hainingai leiti haina All Manipur Student Union na phongdokrai ngasi MSU headquarter da pangthokiba
पामुसिंग उनबा अमदा एमसु हेडक्वार्टर्स की सेक्रेटरी जनरल मंजित सरंग टेमना फोंदोखिबदा कांगलुप कुंथ्राग हमदोइदगी हेना खुंदारिबा लमदम मसिदा कम्युनिटी अमा खक्तदा युमफम ओइरगा नागा ताबा मफमसिंगदा गाड़ी चटप थिंगबा हाइबसी अथुबा मतमदा नागा स्टूडेंट फेडरेशन हंदोकदबने मासिगी मथक्ता ngasi mayangkhangda imphal tamna changlakpa tata truck singdagi gari ge se sangsing munkiba sing adu athuba matamda gari mapu singda khusin nagadabani hainasu demand tokhe okulda pangthokpa loingai ni ge thoram yaururaga halakpa naga student federation gi volunteer singda manipur police na chathekhiba thawong sing adu asumba oiramba tarbadi leidiba government asina police personnel sing adu gi mathakta akanba thabak lokhatpam thoe maru oina naga student federation na naga taba mafam singda gari chatpa thingba asina national highway number 2 imphal dimapur lambi asida life saving drug kaya pusilakpa loinana mahairoi kaya lambi asida chathok sasin tawbada sauna apanba ama pire masina maram oiduna community ama khaktada atamnana yengbagi mahutta punna nungsi sanana hingminaduna khongpham asi handokpiyo haina manjit sarang themna appeal tawkhi naga student federation na tang taraga marida makhoi bu detain taw khi haibu gi damakta akhanna community amaka khanduk lakanda ngasi dagi horakanda maroina maitai sing naga ta bachang da thingani haibasi tasingna communal oi wafum amakhang ni haitare asugumba communal oi wafum amakhak naga student federation na phongdorok pasi tasingna mak yamna laibak thibani asugumba mahiroi khunai miyam gi interest ta thabak toriba naga student federation gum lup amakhakna tasengna community amakhak be sorakanda phongduk liba sigi ba nungge wan thok asi tasengna mak manung khutna thijaluragadi khunai sigi na laibak thiba amakhak oi loinana nagaland dagi lanthok lakanda atopa state chingda naga jati na chatpa matamda naga jati thingloi hainingai leite maramaduna naga student federation na emna lebak macha taba mongda manipur police commando sing aduda sarkar da khongchang changsan bana hena achum khongthang oigani naga student federation na naga taba mafam singda manipur ge gari sing sanglak tanaba athingba pikhibadagi port puba gari samagi matakta senapati district ki mafam kayada panduna leire khongjang sagotpani singnaba singna handbung taxation post manakta gari ge se sang amadi so munduna pukhre hari ngasi ayukta gi haukiba banasina manipur ge gari sing mau maram karong senapati liangmai tafo amasung mayangkhang amadi ningthophamgi area da gari sing khamki handbung taxation manakta gari samagi mathakta palliba sigi mathakta railway gi port purapa gari yauna gari kuntrarom mayangkhang amasung ningthophamda palli panbayai naga student federation gi miyu singna february taraga marida luingani thorom yawba lakpada manipur police commando kangbu amana tati tawena tawki haiba thawong yaningda phongdoktuna senaba singi matakte action launana ba government ta khangan kiba wafam thabak oina pangthorakte haina manipur ge gari sing thingbai khongjang asi sangsin khibani Serak sida naga student federation gi thawpobo sing amasung masiga sadminaba loop singa karong da hojik sathariba khongjang amasung makhata na kari thabak lokhat kedagi haibigi matangda apunba mifam ama pangthokre hari February taraga mapanda Manipur gi pau sekhalada Manipur Nationalist Party kauba masak masa khangnadriba political party ni haiba amagi president ni haizaba B angau sana sarma kauba miyoi amana PTB gi kanagumba sakti amatana Manipur bu India dagi tokhai hanba ngamloi haina phongdokhiba asi mahausa gi horopham khangjadaba India gi satnabi amadi asan ba miyang khara fanganaba honabada maramdam amasung mapurapu yonma ngamba miyoi ne haibasi sengle haina coordination committee korkomna phongdorokle committee osiki media coordinator ke SIS yohebigi charol amana masana masabu Indian nationalist ama oina lawjaraba angau sanana India gi misang de leptuna mahak masage aning apamba phongdokpada athingba kalisu laite adumapu mahagna lebliba maikai adudi manipurbu amasung manipuri hurupsa khudingmapu kangkhul muthatnaba honariba India gi misang dani haibasidi mahak masana khangpham thoe
Manipur gi ningtamba hanjinnabagi sathariba lanteng asibu India na tamthiraba black law kaya sijinnaduna amasung lanmi gi mapangal ayobi thaduna honarambabu mai paktabadagi anoba lalong kaya sinaragle lising machamapan nipuga mapanda Manipur bu India da namduna tinsinnaba honabada India lengaka lautuna khiba Manipuri kunai manungi kuraki ina lai sabasing adugi paringda ngasisu Manipuri singmi tami nungsinadalamba amasung khaibung tahannaba singmi singda hu kamsinba adu mamun pharaduna ngasidi bi angau sana gumba India gi lanmi da yauramba makoina thadokpa miwai kayagi khuthangda maitai singasu hu kamsinduna singtam khaibok tahannaba lamdam asigi chathariba ningtam lalau asibu malemgi mangda lana uhannaba thausil chatharakli hairi Jarulasi Namakatana India gi lisang setpa thausil amasung sarau lang asigi chapsaba khulai ama oina bi angau sana gumba masagi mapurup amadi haurupam masak khangdraba amana haukiba sahi lising ani hena leipak ningthau panduna khanongpok esa gi leibak singa manana leikiba Manipur bu British na loi salaba matungda semgat piramba India gi tana thanaba yadraba saruk ama oina India gi awang nongpok gi Sentinel ni haina loba ngamlakpa haibasi amarom dadi ngakna thokte masagi maramdom lengak sanabagi hak matpi khraba furup asina ningkha tamba hanjinnaba sognariba khulai paiba ningtam lalo asi malemgi chandarol International Covenant on Civil and Political Rights su ayaba piri adubu India gi lengak pasingna haisingna sathariba thausildi malemgi chandarol na ayaba piriba ningtam lalho asigi ona tainaba maikaida Lamdam asigi munna khangjadaba misam miyambu punaba bi angau sanagumba khongroi kaya sengbatuna UN gi Declaration of the Rights of Indigenous Peoples ki article di futaruki matugina Indigenous people na mana leiriba lebaktagi tokhaina taba yaroi haibagi kanglon adugi marumda India gi scheduled tribe ki lista maitel singbu yahunana ba honerakpa anema thaki sarau asini Indian Constitution gi manungda scheduled tribe oiduna Manipur asi tribal state ama oirabadi Manipuri miyam na India lengaktagi ningtamba hanjinnaba hauriba ningtam lalau asi malemgi chanarolna yararoi haiba athenba wakhalon asida bi angau sanagumba miyoi khujok khara khulai oina sinarakpani hairi Amaromda India gi khulai oina makhoi sarauda thuduna angau sanagumba miyoi khujok kharana masana yana furubki yeknaba oiduna lamdam asigi yelhau misingi tungi laibak lepkadaba ningtam lalau asi gi mayukta leptuna lamdam asigi puwaribu mikha ponabagi isielda hainaba honaba haibasi kaidongaida mai pakloi bi angau sanada thamningba wafamdi Manipur gi misam miyam gi mathakta India gi lami singna lisang sidna miyot mipun jatharakpa Miyobagi hingbagi hak khongaw narakpa nupi oibasingi ikai khumnaba mangalakibagi kaungamdaba warising adugi mathakta Indiagi mayol lam amadi atai city singda Indiaga saksu nat amadi haurapam khenaba Westia lamdamgi misam miyambu ot nairiba hatpatupa nupi oibasing sarak tamnaba tamthiba rationalism gi thawong kaya chatharakliba asida Indian amani haina saukthokzaba pokpibra masi maitel singna scheduled tribe olaga amasung Manipurna tribal state olaga Indiana nungsibidina kokpirakadra wahang singa sigi pakum bi angau sana saramana Manipur ge singmi tami miyamda pakum pibatai natrabadi mahakpu Manipuri miyam ge yeknaba amani haina korkomna lawgani hairi ngasi malemda yang honglakliba ahongba sida yauksinba ngamdrabadi khunai adu mangkhigani Hiram amakaktada khang hairabasu atopa jagadasu khangnanaba oza singna honaba sangi haina Manipur University ge Vice Chancellor ISNK Sarmana phongdokrai UGC ISRDC Manipur University na sinduna ngasi UGC Manipur University da pangthokpa kungamapan suba orientation program hogdokpagi tharamda mahatmakata na haikibada Malemgi oina miyoiba kanglup asi amaga hatnaba amadi namthanabagi chanabi amaleirakliba asi minungsi walakpadagini haike All the faculty member teachers now should make aware of the use of computer, new technology. Without that, in the years to come, maybe after one decade, we will be obsolete. If we do not know, we will be out of track. You have to change our society. Teachers, they have to change the society outlook. So you have to write, you have to give comments, which we have not done. After coming out of this program, you will see some new vision,
and that will bring some change to your students. Orientation program asi lamdam asida leiba tongan tongan ba college sing yauna Assam Arunachal Pradesh amade Delhi dagi oza kayana saruk yari haudokpagi thoram aduda UGC ISRDC Manipur University gi director Ramanda amadi Professor M Dhaneswarna Singh ba miwe kayana saruk yake director is Ramanda na haikibada orientation program asi oza singi oina ahenba lausing hengat hannaba pangthokpani haike. Our nation has been saved and reconstructed over the years of formal education as well as informal education to bring the sense of common citizenship and culture and also focusing on national progress and national integration. Now, while trying to achieve these goals of national education, various methods of teaching, various teaching aids are emerging from time to time. Jiribambu Mapung Faba Revenue District Oelu Haina, Jiribam District Demand Committee na National Highway Tingbagi Sangsiliba Kongzang Asigi Matakta Hena Kanba Wena February Kungataruki Nimidang Pung Talakani Toydigi Kunganipangi Ahing Nongai Faba Jiribam Pumba Total Ban Chataragani Banasigi Manungda Lining Laison Ana Ayek Exam Taliba Mahiru Singh Amadi Essential Service Singdi Komtokani Hari Miyamgi constitutional right kansi haibusida Miyamgi oiba mifam ama irabot baban da pangthokre CPI CPIM AIFB RSP CPIML liberation na punna sinkiba thoram aduda left ke lusingba kaya na saruk yaki kholau thakai gi editor KS Surisana RSS ke lamjing lamtak makada central government na Miyamgi mapung oiba haksing Kongnet nabagi mayokta left ren na ngarang digi numit humni subna laibak sin matung na sathariba campaign gi sarukam oina pangthokpani haike tang kunga tawte kungani fan fawa numit humni subna dance samadi music festival ama Zent Manipur Dance Academy gi artist singna Trisurgi Kerala Kalamandalam gi auditorium da pangthokadori academy asida pangthokiba paugi mifam amada director Upendrana festival asi Manipuri culture bu mapalam de hena masak tangana ba honabani festival asida academy gi artist kunga tari na dance drama bidai avisap moirangsa lai harauba don solom kabui jagoi thangta pung solom basanta rastan singba utkani haiki Oripok Tondonsana High School bu Mutalaga Ramkrishna Mission School Sanaba Lokalak deba Kongtangbu Yaning deba Fongdok tuna Tondonsana School Sangpamgi Lambida Miyamna Waka Mipam Satakre Tondonsana High School Parents Camp Founder Committee Amasung Apunba Oripok Nupi Lupna Sinduna Satakiba Kongzang Aduda School Asigi Founder Tondonsanagi Masanupa RK Manisnana School ki lamasi mission school ki uikrabadi makogi lam uikibata natana hena pakthok sakthona ba honarakani masida miyamna yaba ngamloi haiki lamse akhoi thamo kheba ningon de pithokum cheba ningon de pithokragadi sei samang matungda lamse akhoi mu lawge habdi yaroi adna fadana taramudur khitani aduga adun thanmi poche mayami pot ene buhan cheba mayami pot oidragadi poto bulap mangjana after 20 years 30 years we pot oiro ni pot oirane adu akhoi se jaga se da changbu ya da jaga ko arkane aduga day by day mosi sum chawthor kane adu akhoi outskirt la kane Lakriba Mars ki tang amadigi hogodoriba board na loba class 10 gi parikha asi mafung phana pangthona ba flying scout nifuga manga semaloire haina Board of Secondary Education Manipur ge Secretary Dr. Singangbum Saratna ISTV News ta fongdorakle mana makata na fongdorakpada flying scout ki team amamam semduna parikha si kupna yangsingane parikha center humpugani panda parikha asigi yangsinaba micro observer humdra kamari haple Masida natana Mahiru Singhi volunteer Singsu Parikha asi yangsinbigi thabakta mateng panggadori mana makata na haikibada Parikha asi punna center maudraga mangada pangthokani masige manungda board ki center taraga mapan private center humpuni pan amadi sub center marini hairi koi impal centers the 19 board center haja the 19 centers lare sigi di koi thodona macro jaw thaw ko planes ko botha de ai samana yamu sase the controller sali samyam thai impal manungda de parikha je almost yamna phajana pangthoi habita 100% kitang lapthok ki ba koina private center hariba center sing sing kitang langna kitang wa ba
lam school khara punjal siamba committee ma salaiba center ngata le haiba center sing sia khona microorganism maruna moi thajabane sing yauraga sing district yauraga February tang kuningani degi Council of Higher Secondary Education Manipur na lauba class 12K exam center singda desam gi team manga na satuna yangsin bada nataba pambai sin naramba Thawal Private Center A da parikha thariba Francier Aviram High School gi Mairu Singda School Sigi P1 Oiba Thangjam Ananda Singh Koba Mioi Amana ngasi Manipuri subject ki question taruk answer ga loinana Xerox toraga Francier Aviram High School da yenthok lamba thengnabadagi Desam na fare haina Desam gi Secretary Education and Academic Affairs Paikoma ngasi pamu singa unaba amada phongdokrai Mana makata na phongdokkibada Haidaba School asina sahi khuding class 12K exam da mako mathang tabata natana position kaya lepkhraba school ni mamangda mako mathang takibadu school asina nataba pambai sizinaraga mako mathang takibra haibadu school authority na numit nini gi manungda miyam khangna sengdorakadabani loinana desam da sangyarakadabani hairi makata na desam na Manipur ge tongan tongan ba mafamda leidiba exam center singda satuna parikha ase niyam sumna pangthoknaba yengsingani haina phongdokhi School asida magi school gi satra sing su pakha thari ba Francier Aviram school asigi miyo yamana akoi gi gasing asimong sathari ba question sida yaw wahang singi pakum singa si Xerox copy da mayam ma tawraga yenthokpa thengnajaraki sumaina chatharami ba pakha sida desam gi maikai dagi mayam da hangjaningi si aikoina ngasi bauta mayam Manipur gi afaba education system ma porakna bo honna duna laksari ba asida yamna laibak thiba thodu amana chatharami ba thodu asida kari gi damangta asigumba thodu asi aikoi ki mayokta changsilliba khongthang amara natragana changsilliba moina tawriba thabaksina chumme haina khanbra dum tanghangjage aduga makha tabada masigi center asida lairiba akoi examination ga mari lainana thau pubiriba examination gi charge khuding mok tawbiriba sinabiriba examination OC amadi mari lainaba AOC na sing tasu council of higher secondary gi ba kai debi am kan pami yang sangan janing duga ngasi gi pamdaba thodu asi ngasi gi pamdaba thodu asi bu thokri ba khom mani girls college ki staff amadi ngasi mo chathari ba examination asi gi charge pubiri ba madam duga loina na Francier Aviram gi scenery ba mioi asi luminini gi manunda de samda changjarak na ba amadi lebak myam da sendok na ba singja Directorate of Extension Education Central Agriculture University Imphal Sindana Farmers Field Day Thoram Bisnupur District ki manungsan leiba upok pida pangthokrai Thoram aduda DRMR Bharatpur Rajasthan ki Director Dr. Dhiraj Singh Central Agriculture University Imphal ki Extension Education Director Dr. M. Premjit College of Agriculture ki Dean Dr. J.M. Raishram Director Extension Dr. S.S. Nagra Deputy Director Dr. L. Nongdian Khombasu Saruk Yake Dr. Dhiraj na Manipurda law lokpa lorba matungda labuk sing lamhang oina leidiba asi lamdam asika sanaba maru marang kaya thaningi hiramasigi matangda pangbaya bamateng pangani haina lawmu singi puning singsinke Dr. M. Premjit na sak na maru oiba chinsak oijarabasu aikhoigi lawmu singna lamdam asigi nongzu thaga sanaba phaudigi hena senthok legedaba hangam thaduna Thau sungdolaga mapalamda satchigadaba senpham kaya kanana bahona si haike tungda lawmi singa thariba hangam labukta satuna hakthengna yangsinke ngasi thoram adu de yumthang nariba Meghalaya state gi lakpa lawmi singsu saruk yakhe क्योंकि खाली धान लगाता है मणिपुर में नॉट ओनली मणिपुर पूरा नॉर्थ ईस्ट में धान तो लगाना पड़ेगा क्योंकि राइस इज द लाइफ फॉर द नॉर्थ ईस्ट पीपल राइस के बिना हम चल नहीं पाएंगे हम राइस ही खाता है चपाती नहीं खाता है राइस इसलिए राइस लगाना जरूरी है Independence Demand Degamari Lenana RPF ki Kuntratres Suba Mapok Kuman Nimita Front Asigi President Irengbam Saurena Manipur Miyamda Yaipa Pausel Pirakle Miyamgi Yawal Ihauda Laikidraba Athoba Athobu Singi Mafam Dasu Ikai Kumnaba Utki President ki Charol Asina Hauzik Indiana Manipur ki Ningtam Ihau Laksinanaba Miyamgi Marakta Sarang Naba Pivam Kaya Sagat Pada Natana
furup masilgi marakta ungkhatnaba yaba kaya amasu semgatli Manipurbu masjid kaya thuna thugaiduna furup kayana insinduna miyambu wakalaita handre masida kanglup furup naibigi akubu wakalonbu top topa kunaigi saktam amani haina masak taliba miwe kanglup kharana Manipurbu Indiana yongi tanyen yelhanaba thaurang tawri phiba masi Manipurgi onadi yamalaibak thiba amani masina haukiba sahi kaya Manipurgi miyamda khangam draba saitheng kaya fanghanduna lakle nakal amadana lamda masida kundariba singmi istil enau sing kharana yumthang nabada leiba naga amasung mizo singa semgatliba mari amasung sagar minariba wakalon asi Manipurgi oina khwaidigi tamthiba kanglup masilgi marakta muknaba tholakadaba phibam amane phibam masina Manipurgi ningtam ihogda asuki matik khurau thanganbata natana India thengnabagi mahutta aikhoi masilgi marakta kanadaba lal ama tholaknabagi masak oirakani hari India na Manipurda leiriba furup singi marakta thariba singsep asi Manipurgi ningtam ihau namthanaba thausilgi khwaidagi sawba lalong amane furup sa singi marakta leijaramba hingminabagi mari adu mangananaba honarakle masjid makaigi oiba mawongda warusin purapa wagadaba langla langjin yaugdaba matam sanglaba peace process kaya sathari lal horamba loop kaya mika handuna khaibung wakhalbu sagatuna asauba senpham thadaduna designated kiemta sak thakduna mamal yamlaba naharul singbu lana lamjingdei asiguma tangkak asida apunba pangal uthoktuna India lenga ki mayukta lepa matam yaure Makeup tholabata Manipurda khunda minariba furup khudingna mating leina hingminaba ngamgani miyamgi ihona yawaloi singi thawai oiduna yengnabu singi thawong thausil kayabu maitiba piduna anoba wata padaba manaba khunai ama puhalakpa ngamgani yawaloi amasung miyam anina punna saminaraba matam adutada ningtam maikaida achoba khongthang ama thangba ngamgani miyamgi ihau mai pakani haina president ge charol asina makha tari Ahanba state level mushroom exhibition lakraba April marida makhal mathel gi kumai ge loinana Baiga Center Open Air Theatre da pangtholagani hairi Manipur Press Club ta pangthokpa paugi mifam amada Mushroom Growers Association Manipur gi General Secretary S Rajendrona saruk yaningba singna association ge office natraga masigi website gi online da form loba yagani exhibition asida saruk yaba sing puning thogot po oina mana mathum supi gani hairi Tagel Kongbal Maning Lekai Digi, Ahibam Tabaton Sahi Kunganitorum Surabi Lesabi Masa Ama, Ngarang Nungtilpung Anirom Tabadigi, Yumdigi, Tokibadigi Handilaktre, Nupi Masa Si Fit Mari Insima Panwangi, Kulei Kusuni, Masapai, Mamai Kwadane, Mahana Tokiba Matamda, Fanek Ama Setki, Amuba Masugi Purit Ama Litki, Higok Masugi Kung Ama Tonki, Kanagumana Mahakpu Tengnabidabadi, Mahaki Apokpi, Ibayama Leima, Mobile number 9612230405 natraga manak nakpa police station da pau pibiyo hairi Thage Sepong inner voice ki volume manga issue ani ngasi asama tharom amaga loinana kai sampata leiba human right defender Manipur ge office ta phongkhre Oripok Yambiam Lekai de Labour All India Radio Imphal ge Joint Director Wedamba Political Analyst BB Sarma ge yumda ngarang numidang bom pakai han keba thawongbu yaning daba phongduk tuna ngasi Oripok Yambiam Lekai da lamdam adugi nupi singna wakat mifam chathakre wakat mifam aduda saruk ya kibi nupi amana phongdorakpada kari maram ge bom pakai halam libano matung da asiguma thabak amukana tawbiganu haike Koina phamjariba mifam asi ngarang nungdang waram pung tarik kamini ni pansat pamatamda aiga bi sharma gi thongalda mi kungna ta khaba sigi thongal khukraba mada asobo bom ma pokhai khare pokhai riba bom sina mi sing namakti ya hokre adugu sining sita lai howa thuraga paladra ina palena khallaga chenchela ko su yawrini ado sumaina chenthok chen tawdana tawba ko pche makhoi ne demand tawninga ga su tawba mi duga wari sanabiu aduga yung kungna taba mafamsida bom handana ngang ku sonba yaba khaba achigumba singse matungda mu tawbiganu abase kana gumba lupamana tawga su amana tawga su ase tawbiganu haibase lekai sigi mera baibi gi sangsara ma oina aikoina khondok sa kandep tawi makoina tawri ko se khoi supam pam de sungya ya ningde aduga karigumba numit mangani phaugi manungda makoina asigumba sini haibagi
ama sengdokpiraktana mayamda amamba singse kokohanbiyu haiba sinaga thingani Clint Imphal City ohinabagi damak IMC na lokalapa khongthang ge sarukama oina toll free number ama hangdokle haina IMC gi assistant engineer meneka na phangdokre toll free asigi number 18003453 ni miyam ayuki pung taretegi tara fawagi manungda call taropa yagani hairi Clean Imphal ga mari lainana Imphal Municipal Corporation da akhoi toll free number ama akhoi hangjare sida kanagumba akhoi miyoi singna holidays ga mari lainaba khangbinunga laiba taraga de karigumba siga akhoi toll free number asida mayamna call tobiro akhoi toll free number di 18003453 sini mayamna call tobira kadawagi pungsing de akhoi pung tare tagina tarafo ayuki sigi manung sida mayamna sigi number sida call tobiro Manipur Sarkar na Imphal City khakta natana Imphal City asiga samnari balambi singsu nimidangi matamda mai ngalhana wa street lamp kaya than ba thabo paikhalakle sagolba lambi da wahim mamlekai digi Oriental College Gate fawbada street lamp marifuga mathoi thangadori Oripok masindagi Narim Thong Amadi Mayai Lambigi Mafong Karada Street Lamp Thanaba Akanba Mong Tabak Sathari Manipur ki wathok mihat mipuna singba kanthok laga BJP Manipuna Jawaharlal Nehru University ki wathok ta anti national ki issue ama phongna songtholakpasi Manipur miyam ki khwaidagi laibak thibani haina Maoist Communist Party Manipuna phongdorakle Lobasigi Secretary Publicity and Propaganda Nonglen Maitegi General Amana Manipurda BJP na JNU ge mayukta iho sangsilapada Lobasina Tingba Tauroi Adubu Samjin Sajinba BTO Kharada Yumpham Oiraga BJP na Otpi Naibidaba Miyamgi Mahus Siliba Loop Singbo Namthanaba Honabada Mateng Panglagadi Manipurda su JNU ge ihobu Sagatpa Khongjang Singh Sangsinaba Loop Asina Miyamda Soidana Pauzel Pigane BJP Manipurna Manipurgi oiba iho kaya kantholaga New Delhi gi oiba ihodana hena puning sanglagadi Manipur miyam gi ihobu mirai balup amani haina loop asina laroidabagi maram laite colonial culture da ngawbagi mahuta loktak multi million scam kwaramal kathilgi mihana singbada miyang sangmana achumba khongthang oigani BJP Manipur amadi Meitei National Party ko balup animakta JNTU gi wathokta yauksileba asi amuka hanna wakal khantanaba matam piri JNU Jodhpur University gi khwalau yauna ngasi University mayamda progressive oiba mahiroi mayamna laurokliba khwalau asi otpi naibidaba miyam gi mahusinba khwalau ni Manipur miyam maruboina Manipur University gi Oza Singh amadi mahiroi singasu MU campus manungda leidiba India gi Lamu Singh Tanthongnaba Khongjang Sangsinba Mathau Tare JN campus manungda security force sanghanba fawba thingli aduga Manipurdi campus ta Assam Rifle na camp sajinduna leiri hairi Taruk suba IRB ge taramathi suba Rising Day ge tharam ngasi pangai leba battalion sida pangthokre ngasi gi tharamadu da DGP Manipur ADGP battalion sigi commandant Firoz Khan police department ki makok thongba officer sing su saruk yakhi battalion sigi laikhidraba Zaban Singhi Mafam de ikai kumna utpaga loidena tungan ba masana kayada athoi ahen tanakhi RTO College of Nursing Lamdengi Manga Suba Base BSc Nursing Amasung Tanipan Suba GNM Base ki Lem Lighting Amadi Capping Ceremony ge tharam ngasi RTO Complex ta pangthokre tharam aduda Lamsang Kendragi MLA oibata natana RTO Lamsang Yamaru eba miyoi amok odiba W Brazabidu Manipur University ke Professor T.I. Ratan Kumar Medical Directorate ke Joint Director V Balte yauna mahirui kaya na saruk yakhi wangang khiba singna phongdok na khibada Anaba Singbo Minungsi Utpaga Loinana Makoibu Taza Hanba Asisu Hidak Makal Amane Nursing Nakatokpaga Loinana Anaba Singbu Seba Tauba Tangai Fadi Haiba Wafam Sing Phongdok Naki Hauzik Makata Nanga Sige Sanabagi Pau Boyai Ningthozam Dagi Pangbigani
थागतचरी ngasi sanabagi paunda hockey youth club kam information center kontha ahlumna sinduna ibodau thangjing ground kontha ahlupta team tarani thoina group ani thokna khaidoktuna tha sigi tang kundagi chathariba mari suba wai rasmani invitation men's hockey tournament ki ngasi sanakhiba ahanba match ta maira basi khongna pham ya school bu panjan mapal mari da maithiba pikre maira basi khongi maipapagi panjal singadu and jenjen na panjal ahum chanki wai yangsan tis athauba amadi tis thonglen na panjal ani sanduna match asi maipakibani maithi horaba pham ya school gi panjan mari adu tis dipuna panjal ani sanki atopa panjal ani duna ks ravi kanta amadi w bipin na sankibani tournament asigi ani suba match ki sanakhibada yccic kontha ahlumna KISSC khongmanbu panjal mari anida maithiba pikre YCCIC kontha ahaluki maipapugi panjal mari adu utamna panjal ahum chanki atoba panjal aduna monesna sanduna match asi maipakibani maithi horaba KISSC khongmangi panjal ani adu tompok amadi mairabana sanki Sathariba tournament asigi hayeng ahanba match ta hockey union lairing bam laikai amadi ARC Silonga sanagani ani suba match ta BDICA Bisempur amadi Young Rhino Silonga sanagani ahum suba match ta SYUC Usekon amadi YCPA Nagaland ga sanagani mari suba match ta YCCIC kontha ahalup amadi ABC Basikhonga sanagani Tabungkhok football MTSU malomna yumbu tabaspa team A tabungkhok pu maithiba piduna semi final sangkhre TS Birachandra Singh Football Academy tabungkhok na sinduna academy asigi sports complex ta team tarana group ani thokna khaidoktuna tha asigi tang 35 digi sathariba tarani thoi suba under 16 state 11 TS Birachandra Singh Football Academy tournament ki ngasi sanakhiba match ta MTSU malomna yumbu tabaspa team A tabungkhokpu goal mapal amada maithiba piduna semi final sangkhibani MTSU malongi maipapagi goal singadu happy sanna goal taruk sankhi atopa goal mari aduna Haridas amadi Jekna goal ani sanduna match asi maipakhibani maithi orba tabaspa team A tabungkhoki amatangarba goal adu Shekharna sankhi match asida tabaspa team A tabungkhoki sanaroi lanchen bada center referee na yellow card piduna warning tauki Sathariba tournament asigi hayeng ahanba match ta TDC FC Mayang Langjing amadi YTGPT Yaripok Topka sanagani ani suba match ta yumbu tabaspa team A tabungkhok amadi LFA team A Thinungai ga sanagani Tug of War Manipur Tug of War Association na sinduna Khumol Lampak da sathariba tara suba state level Tug of War championship ki ngasi nini chanba numiki pangthokhiba nupi masagi KG Nifunifal da NLC na Thiam Konjinbu MGM club na Unique Jimbu Rowing club na Thiam Konjinbu amadi NLC na MGM club bu maithiba pikre nupagi KG yankhai taru ki pangthokibada MB com na MPSC bu YBB gym na rowing bu MPSC na tip fitness bu KMSA na unique gym bu MB com na rowing bu YBB gym na tipu fitness bu Manipur Police Sports Club na KASA Kasambu rowing club na unique gym bu MB com na Kamcha bu Manipur Police Sports Club na unique bu maithiba pikre Makata na ngasi nomagi ay ngasagi pau pangbigani ICAR Lampel Pataki Pangba Pauda Nasigi Kwaidiki Sakiba degree Celsius Mari Dasmik Manga Kwaidiki Ingba degree Celsius Tarataruk Dasmik Taruk Nuksita Yauba Ising Manil Gisang Ayukta Sada Madpudrama Toy Nuktilda Sada Humpudrama Pal Ngasigi nong chukibagi sang Nepal Dasmik Mari Millimeter Oiki
Sports University Sanabagi Lam Manipur Sarkar na Sports Ministry da Kusin na Kray. Makoy na saba haugdabani hai na Chief Minister Okram Ibobina House da Tham Kray. Cybercrime tinganaba akhanaba Tim Siamdana Imphal West ki SP amasung atay makok chongbo officer singna thabak paikhat pa haure. Amadi Manipur Sarkar na lambi thong phagatnaba ahen mamiyang sangli harabasu Imphal gi akoiba mafam kayada lambi phatabadagi miyamna khudongsadaba kaya mayoknari. Ngasigiti ISTV na pijaba pau matang asida loizare miyang tabi punamakpu amukahanna khurumjari.